ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯡꯒꯣꯜ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯄꯤꯛꯄ ꯏꯃꯨꯡ ꯑꯃꯈꯛ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯤꯗꯥꯏꯗ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯆꯥꯎꯕ ꯑꯃꯗꯤ ꯍꯦꯃꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯕꯒ ꯍꯦꯃꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯗꯣꯖꯣ ꯍꯥꯏꯅ ꯀꯧꯏ꯫ ꯗꯣꯖꯣꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥ ꯍꯦꯃꯥ ꯑꯗꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤ꯫ ꯍꯦꯃꯥ ꯂꯩꯇ꯭ꯔꯕ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯎꯕꯗꯨ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯃꯃꯤꯡꯅ ꯁꯈꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯥꯕꯨꯝ ꯃꯁꯤꯡ ꯁꯨꯔꯛꯂꯕꯗ ꯁꯈꯤ ꯃꯃꯤꯠꯇ ꯃꯆꯥꯅꯨꯄꯥ ꯑꯃ ꯎꯕ ꯐꯪꯖꯈꯤ꯫ ꯃꯃꯤꯡꯅ ꯅꯟꯗ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯁꯈꯤꯅ ꯗꯣꯖꯣꯕꯨ ꯂꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯖꯣꯅ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯁꯈꯤꯅ ꯃꯥꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯝꯅꯃꯛ ꯃꯄꯥꯏꯕꯨꯡ ꯆꯥꯎꯕꯒꯤ ꯂꯟꯊꯨꯝ ꯀꯔꯥꯝꯕ ꯑꯗꯨꯒꯤꯅꯤ꯫ ꯆꯥꯎꯕꯒꯤ ꯂꯟꯊꯨꯝ ꯄꯨꯝꯕ ꯃꯆꯥꯅꯨꯄꯥ ꯅꯟꯗꯒꯤ ꯈꯛꯇꯃꯛ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨꯒꯤꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯗꯣꯖꯣꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯁꯤꯡ ꯈꯔ ꯈꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯑꯇꯣꯟꯕꯤ ꯁꯈꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯁꯤꯡꯁꯤ ꯈꯛ ꯈꯥꯏꯕꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯆꯪꯍꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯅꯊꯤꯕꯨꯡ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯔꯤꯕꯗꯣ ꯑꯔꯦꯝꯕꯗ ꯆꯥꯕ ꯅꯠꯇꯦꯅꯦ꯫ ꯆꯥꯔꯤ ꯃꯇꯤꯛꯅ ꯄꯥꯡꯒꯜ ꯑꯗꯨꯁꯨ ꯁꯥꯃꯨꯗꯧꯅ ꯀꯜꯂꯤꯕ꯫ ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯅ ꯇꯧꯅꯤꯡꯒꯨꯝ ꯇꯧꯅꯤꯡꯗꯒꯨꯝ." ꯗꯣꯖꯣꯅ, "ꯏꯃꯥ, ꯑꯩ ꯁꯤꯡ ꯈꯥꯏꯕ ꯂꯣꯏꯖꯔꯦ꯫ ꯄꯥꯕꯨꯡꯅ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤꯁꯨ ꯅꯥꯄꯤ ꯁꯦꯡꯗꯣꯛꯂꯝꯃꯣ ꯍꯥꯏꯕꯗꯨꯗ ꯈꯔ ꯁꯦꯡꯗꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯆꯪꯈ꯭ꯔꯦ." "ꯌꯥꯔꯦ ꯈꯪꯉꯤ. ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯅꯪꯒꯤꯗꯤ ꯄꯥꯎꯈꯨꯝ ꯋꯥꯠꯇꯦ꯫ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯌꯥꯗꯦ. ꯅꯆꯤꯟꯗꯨ ꯀꯥꯈꯠꯂꯒ ꯂꯩꯒꯦ ꯈꯨꯝꯅꯕ ꯍꯥꯏꯗꯅ. ꯍꯥꯏꯔꯨꯔꯒ ꯑꯩꯅ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯦ, ꯊꯤꯅ ꯉꯥꯡꯕꯤꯔꯤꯌꯦꯅ ꯃꯕꯨꯛꯅꯤꯡꯗ ꯋꯥꯔꯧꯗꯅ ꯀꯩꯁꯨ ꯇꯧꯔꯤ. ꯍꯣ, ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯗꯨꯅꯅꯤꯅꯦꯍꯦ ꯑꯩꯅ ꯊꯤꯅ ꯇꯧꯔꯤꯕꯗꯣ. ꯈꯔꯁꯨ ꯊꯕꯛ ꯇꯧꯕꯗ ꯅꯁꯥꯗꯣ ꯈꯤꯡꯈꯥ ꯇꯧꯅꯦ. ꯆꯥꯛ ꯌꯥꯝ ꯆꯥꯕꯒꯤ ꯍꯧꯅꯕꯤ, ꯊꯕꯛ ꯇꯧꯕꯗ ꯃꯣꯜ ꯍꯥꯏꯅꯕꯗꯣ ꯍꯩꯅꯗꯦ. ꯌꯦꯡꯕꯗ ꯃꯤꯠ ꯌꯥꯝ ꯅꯥꯏ." "ꯍꯣꯏ ꯏꯃꯥ, ꯃꯇꯨꯡꯗꯗꯤ ꯅꯆꯥ ꯊꯕꯛ ꯇꯧꯕꯗ ꯊꯨꯅ ꯇꯧꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯁꯤꯡ ꯑꯈꯥꯏꯕꯁꯦ ꯄꯨꯔꯒ ꯆꯪꯕꯤꯔꯣ. ꯑꯩꯁꯨ ꯍꯤꯡꯈꯣꯜ ꯂꯩꯕꯥꯛ ꯇꯧꯒꯗꯕ ꯈꯔ ꯋꯥꯠꯍꯧꯕꯗꯣ ꯇꯧꯊꯣꯛꯂꯨꯈꯤꯒꯦ." "ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯔꯨ ꯌꯥꯗꯦ. ꯂꯩꯊꯣꯛꯇꯣꯏꯗ ꯇꯧ ꯂꯩ. ꯃꯊꯤꯕꯣꯡ ꯆꯔꯥ ꯍꯦꯜꯂꯔꯒ ꯈꯪꯒꯗꯕꯅꯤꯗ." ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯁꯈꯤ ꯁꯤꯡ ꯑꯈꯥꯏꯕꯁꯤꯡꯗꯨ ꯄꯣꯂꯥꯡ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯗꯣꯖꯣꯁꯨ ꯃꯃꯥ ꯑꯇꯣꯟꯕꯤꯒꯤ ꯋꯥꯉꯥꯡꯁꯤꯡꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯃꯅꯤꯡꯒꯤ ꯍꯤꯡꯈꯣꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯇꯧꯅ ꯃꯃꯥ ꯑꯇꯣꯟꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯅꯥꯀꯣꯡꯗ ꯁꯤꯡꯖꯥ ꯌꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯕꯨꯛꯅꯤꯡ ꯅꯧꯊꯔꯛꯂꯝꯃꯤ ꯗꯣꯖꯣ꯫ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ "ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯁꯛꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯉꯥꯡ ꯇꯧꯔꯝꯕ ꯏꯃꯥꯇꯣꯟ ꯅꯠꯇꯦ. ꯃꯥꯅ ꯑꯩꯕꯨ ꯆꯩꯕꯒꯤ ꯃꯔꯝ ꯑꯩꯁꯨ ꯈꯪꯏ. ꯄꯥꯕꯨꯡꯒꯤ ꯂꯟꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯐꯪꯈ꯭ꯔꯅꯤ ꯍꯥꯏꯅ ꯃꯥꯅ ꯄꯥꯈꯠꯄꯒꯤꯅꯤ. ꯑꯗꯨꯕꯨ ꯂꯟꯊꯨꯝ ꯈꯔꯗ ꯃꯤꯇꯥꯒꯗꯕ ꯃꯤꯁꯛꯇꯣ ꯑꯩꯗꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯏꯃꯥꯇꯣꯟꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ. ꯈꯪꯅꯤ. ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯇ꯭ꯔꯦ. ꯀꯔꯤꯒꯨꯝꯕ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯃꯑꯣꯡꯗ ꯆꯩꯉꯥꯡ ꯇꯧꯔꯛꯂꯕꯗꯤ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ. ꯅꯣꯔꯣꯛ ꯀꯨꯝꯂꯕ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯗꯨꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯗ ꯑꯋꯥꯕ ꯄꯤꯖꯔꯔꯣꯏ." ꯑꯁꯨꯝꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ ꯗꯣꯖꯣ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯗꯣꯖꯣꯒ ꯅꯟꯗꯒꯗꯨ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯆꯩꯇꯦ ꯀꯣꯠꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯟꯗꯅ, "ꯇꯥꯆꯧ, ꯆꯩ ꯑꯁꯥꯡꯕꯗꯣ ꯑꯩꯃꯨꯛ ꯄꯥꯏꯔꯒꯦ. ꯇꯥꯆꯧꯅ ꯑꯃꯨꯛ ꯌꯦꯡꯂꯒ ꯂꯩꯌꯣ." ꯗꯣꯖꯣꯅ, "ꯅꯪꯕꯨ ꯁꯥꯟꯅꯕ ꯍꯩꯒꯗ꯭ꯔꯅꯦ? ꯌꯥꯝꯅ ꯂꯨꯕꯅꯤꯀꯣ ꯁꯤꯒꯤ ꯃꯁꯥꯟꯅꯁꯦ." "ꯑꯩꯅꯦ, ꯉꯁꯥꯏꯗꯒꯤ ꯇꯥꯆꯧꯅ ꯁꯥꯟꯅꯕꯗꯣ ꯑꯩ ꯃꯨꯟꯅ ꯌꯦꯡꯍꯧꯔꯤꯅꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛ ꯆꯩ ꯑꯁꯥꯡꯕꯁꯦ ꯄꯥꯏꯔꯣ." ꯑꯁꯨꯝꯅ ꯄꯤꯛꯂꯤꯕ ꯅꯟꯗꯅ ꯆꯩ ꯑꯁꯥꯡꯕꯗꯨ ꯄꯥꯏꯗꯨꯅ ꯆꯩꯇꯦ ꯀꯣꯠꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯃꯃꯥ ꯇꯤꯟꯅꯗꯕ ꯑꯣꯏꯔꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯑꯇꯣꯟꯕꯤ ꯁꯈꯤ
ꯇꯐꯤꯡ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯅꯟꯗꯒꯤ ꯃꯁꯥ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯝ ꯊꯧꯏ ꯎꯁꯤꯠꯇꯕꯅꯤ꯫ ꯑꯩꯅ ꯅꯪ ꯁꯨꯃꯥꯏꯅ ꯑꯃꯣꯠꯄ ꯃꯔꯛꯇ ꯁꯥꯟꯅꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯔꯛꯁꯤꯗ ꯁꯨꯝ ꯁꯥꯟꯅꯔꯗꯤ ꯅꯪꯁꯨ ꯃꯈꯣꯏꯗꯧꯅ ꯂꯨꯋꯥꯎꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯇꯕ ꯃꯤ ꯑꯣꯏꯔꯛꯂꯅꯤꯅꯦ꯫ ꯂꯥꯎ ꯆꯪꯁꯤ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯅ ꯃꯆꯥꯅꯨꯄꯥ ꯅꯟꯗꯕꯨ ꯅꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗꯁꯨ ꯅꯤꯡꯉꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯟꯗꯕꯨ ꯏꯃꯨꯡꯗ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯁꯈꯤ ꯑꯃꯨꯛ ꯁꯨꯃꯥꯡꯗ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯗꯣꯖꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯛ ꯌꯥꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯁꯞꯇ꯭ꯔ ꯑꯃꯗ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕ, ꯁꯤꯒꯨꯝꯕ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯔꯛꯁꯤꯗ ꯁꯥꯟꯅꯒꯦ ꯍꯥꯏꯔꯁꯨꯅꯦ ꯅꯪ ꯅꯇꯣꯝꯇ ꯁꯥꯟꯅꯕ ꯀꯩꯗꯧꯒꯦ? ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛ ꯀꯧꯁꯤꯜꯂꯤꯅꯣ? ꯅꯪꯗꯧꯅ ꯃꯥꯁꯨ ꯆꯃꯣꯠ ꯈꯣꯏꯃꯣꯠꯅꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯅꯪꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏꯅꯦ꯫ ꯅꯪꯗꯤꯅꯦ ꯂꯨꯈꯥꯀꯣꯝꯗꯒꯤ ꯍꯧꯔꯛꯄ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯅꯤꯡꯊꯧꯅꯦ ꯅꯤꯡꯊꯧ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯀꯧꯔꯒ ꯍꯦꯛ ꯁꯥꯟꯅꯔꯝꯂꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ꯫ ꯗꯣꯖꯣ ꯇꯞꯂꯞꯅ ꯈꯨꯝꯃꯤ꯫ ꯏꯃꯥ, ꯑꯩꯅ ꯀꯧꯔꯒ ꯁꯥꯟꯅꯕ ꯅꯠꯇꯦ꯫ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯜꯂꯤꯕ ꯅꯥꯄꯤꯁꯤꯡꯁꯦ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯅꯟꯗ ꯊꯣꯔꯛꯂꯒ ꯇꯥꯆꯧ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯅꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯌꯥꯔꯦ ꯈꯪꯉꯦ, ꯅꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯤꯡꯊꯧ ꯑꯁꯤꯗ ꯃꯔꯥꯜ ꯁꯤꯖꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯑꯉꯥꯡꯅꯤꯅꯦꯍꯦ꯫ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯕꯤꯌꯣ ꯏꯃꯥ, ꯑꯩꯅ ꯍꯧꯔꯒ ꯁꯥꯟꯅꯕ ꯅꯠꯇꯦ ꯏꯃꯥ꯫ ꯀꯧꯕꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯥꯏ꯫ ꯑꯩꯕꯨ ꯅꯪꯒꯤ ꯅꯃꯥꯔꯣ? ꯅꯪꯒꯤ ꯅꯃꯥꯗꯨꯗꯤꯅꯦ ꯁꯤꯈꯤꯕ ꯀꯨꯏꯔꯦ꯫ ꯃꯥꯗꯤꯅꯦ ꯑꯇꯤꯌꯥ ꯃꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯝꯒꯅꯤ꯫ ꯁꯤꯒꯟꯕꯤ ꯅꯃꯥꯗꯨꯒꯤ ꯃꯇꯨꯡꯏꯜꯂꯒ ꯅꯪꯁꯨ ꯁꯤꯈꯤꯕ ꯌꯥꯗ꯭ꯔꯣ? ꯀꯔꯤ ꯇꯧꯕꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯅꯣ? ꯑꯩꯉꯣꯟꯗ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯔꯒ ꯅꯄꯨꯟꯁꯤꯗ ꯂꯦꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ? ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦꯗꯅ ꯅꯪ꯫ ꯀꯗꯥꯏꯗꯅꯣ ꯂꯪꯐꯩꯗ ꯆꯠꯂꯒ ꯁꯦꯜ ꯇꯥꯜꯂꯨꯕ ꯀꯔꯤ ꯀꯥꯏꯒꯦ? ꯃꯥ, ꯌꯥꯔꯦ ꯃꯈꯥ ꯇꯥꯕꯤꯔꯅꯨ, ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯃꯈꯥ ꯑꯃꯨꯛ ꯍꯟꯅ ꯇꯥꯕꯤꯔꯅꯨ ꯏꯃꯥ꯫ ꯁꯛꯇꯥꯁꯤꯒ ꯌꯦꯡꯅꯤꯡꯗꯕꯅ꯫ ꯑꯁꯨꯝꯅ ꯗꯣꯖꯣꯗ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯁꯈꯤ꯫ ꯗꯣꯖꯣ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯅꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯅꯤ꯫ ꯑꯔꯥꯞꯄꯒꯤ ꯆꯤꯡꯁꯥꯡꯂꯣꯝꯗ ꯂꯝꯍꯨꯏ ꯈꯔ ꯈꯣꯡꯂꯤꯕꯗꯨ ꯅꯠꯇꯅ ꯑꯇꯩ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯜ ꯇꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯗꯣꯖꯣꯗꯤ ꯇꯨꯝꯕ ꯌꯥꯗꯦ꯫ ꯃꯥ ꯃꯃꯤꯠ ꯎꯏꯁꯤꯜꯂꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯤ ꯈꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣ ꯇꯨꯃꯤꯟꯅ ꯃꯥꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯌꯨꯝꯗꯨꯗꯒꯤ ꯃꯄꯥꯜ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯄꯂꯩꯐꯝ ꯂꯩꯇꯦ꯫ ꯃꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯑꯍꯤꯡ ꯑꯗꯨꯃꯃ ꯅꯥꯔꯛ ꯃꯨꯡꯁꯣ ꯆꯤꯡꯌꯥ ꯇꯝꯌꯥ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯐꯨꯡꯉꯥꯟꯐꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯣꯖꯣꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯗꯣꯖꯣꯅ, ꯏꯃꯥ ꯁꯛꯂꯕꯤ, ꯅꯆꯥ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ꯫ ꯀꯔꯤ ꯂꯩꯔꯤ ꯏꯕꯨꯡꯉꯣ? ꯑꯩꯁꯦ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯏꯃꯤꯡꯅ ꯗꯣꯖꯣ ꯍꯥꯏꯅ ꯀꯧꯏ꯫ ꯑꯩꯒꯤ ꯏꯃꯥ ꯑꯇꯣꯟꯕꯤ ꯑꯗꯨꯅ ꯑꯩꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯉꯥꯡꯗꯕꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯐꯝ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ꯫ ꯏꯃꯥꯈꯣꯏꯒꯤ ꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯑꯩ ꯑꯣꯏꯖꯒꯦ꯫ ꯂꯥꯏꯕꯛ ꯐꯕꯅ ꯗꯣꯖꯣꯅ ꯊꯦꯡꯅꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯃꯤꯡꯅ ꯇꯣꯝꯕ ꯑꯃꯗꯤ ꯕꯤꯅꯥ ꯍꯥꯏꯅ ꯀꯧꯏ꯫ ꯏꯆꯥꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏꯗꯣꯔꯤꯕꯅꯣ? ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯨ ꯂꯥꯛꯑꯣ꯫ ꯅꯪꯒꯤ ꯑꯋꯥꯃꯟ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯁꯛꯂꯕꯤ꯫ ꯅꯆꯥꯒꯤ ꯆꯤꯔꯕ ꯇꯟꯖꯥꯗ ꯏꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕ ꯑꯩ ꯄꯨꯟꯁꯤꯗ ꯀꯥꯎꯖꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯗꯣꯖꯣꯗꯨ ꯇꯣꯝꯕ ꯑꯃꯗꯤ ꯕꯤꯅꯥꯒꯤ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯋꯥꯃꯜꯁꯨ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯕꯤꯅꯥ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯗꯣꯖꯣꯕꯨ ꯃꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯏꯕꯦꯇꯣꯝꯕꯤ ꯀꯧꯕꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤꯁꯨ ꯗꯣꯖꯣꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯃꯃꯥꯕꯣꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯃꯥꯕꯣꯛ ꯑꯗꯨꯁꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯗꯣꯖꯣ ꯑꯃꯗꯤ ꯏꯕꯦꯇꯣꯝꯕꯤ ꯃꯃꯤꯠꯇ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕ ꯀꯧꯕ ꯑꯃ ꯐꯪꯖꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯕꯨ ꯑꯣꯏꯔꯝꯕ ꯕꯤꯅꯥ ꯑꯃꯗꯤ ꯇꯣꯝꯕꯁꯨ
ahal oisilakpadagi laikhidre. Madugi matung yumbu imungna leihaningdaba mawong ulakpadagi dozo magi nupi amadi macha puduna atopa mafam amada yum macha masaduna leirakhi. Dozona hai nupi ibetombi nangbu tarabro? Ho tari ai lakjari. Kari haige aibu handak marakse isase tulson mancholi makharomge khura maibadu kauduna aigi hakjangse amuktu yengthokhaningida. Hoi ai horene makhoiromda thabak suba chatpaga khuradu kauraklagi ka hine su wakhal sonbiganuda matam khara thabak awaba surubaduda isa thindokpa iramgani adu boiram labadi phaine hojik matam sida laina cha thorakpasida pungpada pakhani laina amala yengbagi selna bari da changido laire bai khoine ganaraklabadi layengnaba se leitraduna siba ngaiba tabani adumna haibiganuse ichanupa sanaba chatkibado halaklani chaklamle haiduna ningai taurarani ai chak thongnaba amukta loisinge nang chak thonglani haina langlibadubu ngasigi chengbu leirabro hojik ayukeri konarani ngahan khai cheng saruk singtudagi aina khoya amamam hanjil hobaduna chara amadi pharamle khangtrida nupi ai su kari haigadabano aine isase tik laudan nangi nateng pangba ngamni haibasu nati yumgi inkol sambal khari yengsinba asi natana aidi atai thabak amata suba ngamdredo nupi nang migi mayumda thabak suba chalaga nawana puraiba ibu thaglibase ai leikai mi amangchida yamne ikaiba chani nupa ama oina aina namana chani ki awada pa amata thamoidabani adubu aina nupi saraga yumda lengdana leire aduga nangna nupagi saklon lauduna mapal thokna sel tanba chani leikaina ibu phanjanadi ngangnaramlaroida hakchangdo hana kanaba honakisi sel haiduri aikhoina suruba nomlaba adugi matung inna masana du maklak jagadabani sel phana leire haidunasu isagi pangal haibasi kaidongnungda leiba yadabani moi pawongi laibak asi ichanu pasidadi tahaningde haujiktagi hauna aikhoina ichagi lambi ma yatuna thamlamgadabani aikhoina hojik awana khangda honariba miyam asi hayeng ichana mithoi mi henba oiraklaga aikhoigi awamal hanjingadoinine adugi asadani aina hingliba sisu phari chaktu thongjarur angang lakpana halani asomna matai manaw anido ngaiha awanungai wari sanarambi dozodi magi masagi anaba aduna maram oiraga adumak thabak awaba suba ngamkhidre yumgi inkol sambal khari yengsinba natana adai kari songamdre maram aduna yumgi achobo potnom khuding magi nupi ibetombina loina purami ibetombisu machinda haidoktabagi wani imungi konanaba seltanaba honabada awaba amadi oirami masa hingnaba honabada ma migi mapot maral phawba huranba hauraki nongma numit amakhakni ibetombidu mana thabak suriba yum adugi yumbu matai manaw aduna kaithelda pochai khara leiba chatkringi ma matomta sumangda phi suduna leirami mana suriba phi singdu mamal ahungba phi amata natte muga marak taibi khwangi thamba leiko aduga phige phanik na jingba mamal atangba phanik phi ngaktani asum namana phi soringai mabukningda phattaba wakalsu mawon khalaklami yumdasu chengchak amata lehaude moi babumgi anabagi hidak leiningai selsu lehaude ichanupagi mahai tamba chanaba selsu sikki ma phauleitri aibu kari tausigaba ichebi magi sidaleiriba phanik phi mamal atangma miyamse aina ama anita tuminna huduna puraga atopa mafam amada yolurabadi ai sel phaniyamdi phangani se konagi thokpa ichebi maga tadaga halakjingi ai magi phanik phi khara khaw amada hapchinduna lochil haurake asumna khanduna ibetombidu phi suramba adudagi haugalai aduga phige phanik amaga khwangi thambane khok amaga muga phi amaga paiduna imungda changlaktuna khaw amada phi singdo haplaga lochinduna thamkhirami adugi matung ma sumangda muk thoraktuna lemhauriba phi singdu phajana so chamduna tawrami phi singdu suba loiraduna polang khokta phaudoklami aduga yumbo matai manaw halakpa ngairami ngaihak leiraga matai manaw ani do halaktuna magi oiba thabakta mai onchina leiki nungdang wairam oirakpa matangdi yumbo nupiduna ibetombida asumna hairami ibetombiya nang ngasai sukiba phanik phi miyamdo lausilur aduga phajana thoplaga thamlam
ꯎꯄꯨꯗ ꯍꯥꯞꯆꯤꯟꯕ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯞꯆꯤꯜꯍꯧꯔꯒꯦ꯫ ꯐꯒꯅꯤ ꯏꯆꯦ, ꯑꯩ ꯊꯨꯞꯆꯤꯟꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯕꯦꯇꯣꯝꯕꯤꯅ ꯁꯨꯃꯥꯡꯗ ꯐꯧꯔꯤꯕ ꯐꯅꯦꯛ ꯐꯤꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡ ꯐꯖꯅ ꯃꯄꯣꯞ ꯇꯥꯅ ꯐꯤꯊꯨꯞ ꯅꯥꯏꯅ ꯊꯨꯞꯂꯒ ꯊꯝꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯐꯤ ꯊꯨꯞꯂꯤꯉꯩ ꯌꯨꯝꯕꯨ ꯅꯨꯄꯤꯗꯨꯅ ꯐꯤꯁꯤꯡꯗꯨ ꯎꯄꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯐꯅꯦꯛ ꯑꯅꯤꯒ ꯃꯨꯒꯥ ꯐꯤ ꯑꯃꯒ ꯋꯥꯠꯄ ꯑꯗꯨꯗ ꯌꯨꯝꯕꯨ ꯅꯨꯄꯤꯗꯨꯅ ꯍꯪꯉꯤ, ꯏꯕꯦꯇꯣꯝꯕꯤ, ꯀꯩꯅꯣ ꯑꯩꯒꯤ ꯊꯝꯕꯥꯜ ꯂꯩꯈꯣꯛꯇꯨꯒ ꯐꯤꯒꯦ ꯐꯅꯦꯛꯇꯨꯒ ꯃꯨꯒꯥ ꯐꯤ ꯑꯃꯒꯗꯤ ꯌꯥꯎꯕ ꯎꯗꯦꯅ, ꯅꯪꯕꯨ ꯁꯨꯍꯧꯗ꯭ꯔꯕꯔꯣ? ꯏꯆꯦꯕꯦꯝꯃ, ꯑꯩꯅ ꯁꯨꯕꯗꯤ ꯁꯤ ꯈꯛꯇꯅꯤ꯫ ꯏꯆꯦꯕꯦꯝꯃꯅ ꯉꯁꯥꯏ ꯄꯨꯊꯣꯔꯛꯄꯗꯣ, ꯏꯆꯦꯕꯦꯝꯃꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯗꯨꯗꯤ ꯌꯥꯎꯕ ꯎꯗꯤꯌꯦ꯫ ꯑꯩꯕꯨ ꯉꯁꯥꯏ ꯎꯄꯨꯗꯒꯤ ꯐꯤꯁꯤꯡꯗꯨ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒ ꯁꯨꯃꯥꯡꯗ ꯊꯝꯂꯝꯒꯨꯝ ꯇꯧꯕꯅꯤꯗ꯫ ꯄꯨꯊꯣꯛꯈꯤꯗ ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯁꯤꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯗ ꯅꯪꯒꯤ ꯐꯤ ꯁꯨꯐꯝꯗꯨꯗ ꯊꯝꯂꯝꯕꯅꯤ꯫ ꯑꯩꯅ ꯐꯤ ꯁꯨꯕꯗꯗꯤ ꯑꯗꯨ ꯊꯦꯡꯅꯗꯤꯌꯦ ꯏꯆꯦꯕꯦꯝꯃ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯏꯆꯦꯕꯦꯝꯃꯅ ꯐꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯁꯨꯗꯣꯏꯁꯦ ꯍꯥꯏꯔꯒ ꯀꯩꯁꯨ ꯌꯥꯝꯅ ꯄꯨꯊꯣꯔꯛꯇ꯭ꯔꯤꯁꯤꯕꯨ ꯍꯥꯏꯗꯅ꯫ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯐꯤ ꯁꯨꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ? ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯒ ꯅꯪ ꯇꯥꯗꯒꯅ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯤꯅꯤ, ꯅꯪꯅ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯇꯣꯞꯄ ꯃꯤ ꯆꯪꯂꯛꯇꯨꯅ ꯐꯤꯁꯤꯡꯗꯨ ꯄꯨꯈ꯭ꯔꯕ ꯖꯥꯠꯂ ꯁꯤꯅꯤ꯫ ꯑꯩ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯅꯤꯡꯋꯥꯏ ꯇꯩꯊꯣꯛꯂꯦ ꯏꯆꯦꯕꯦꯝꯃ꯫ ꯏꯆꯦꯕꯦꯝꯃꯅ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯕ ꯃꯇꯥꯡꯗꯣ ꯑꯩ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯍꯣꯜꯂꯒ ꯕꯥꯜꯇꯤꯟ ꯑꯆꯧꯕꯁꯤꯡꯁꯤꯗ ꯍꯩꯖꯤꯟꯕ ꯃꯇꯥꯡ꯫ ꯍꯣꯏ, ꯑꯩ ꯏꯃꯨꯡꯗ ꯈꯔꯕꯨꯗꯤ ꯀꯨꯏꯅ ꯂꯩꯈ꯭ꯔꯦ꯫ ꯅꯠꯇꯦ, ꯅꯪꯅ ꯃꯄꯥ ꯊꯣꯔꯛꯄꯗ ꯀꯣꯟꯊꯣꯡ ꯑꯁꯤ ꯍꯥꯡꯂꯒ ꯂꯩꯔꯝꯕ꯭ꯔꯣ? ꯍꯥꯡꯂꯝꯗꯤꯌꯦ ꯏꯆꯦꯕꯦꯝꯃ꯫ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯃꯦ ꯍꯥꯏꯅ ꯈꯜꯂꯁꯨ ꯃꯥꯗꯤ ꯄꯣꯠꯇꯣ ꯍꯨꯔꯒ ꯑꯗꯨꯝ ꯆꯠꯂꯝꯃꯅꯤꯕ꯫ ꯑꯩꯈꯣꯏꯅ ꯆꯤꯡꯅꯗꯅꯕꯅꯦ ꯍꯥꯏꯗꯨꯅ ꯀꯣꯟꯊꯣꯡꯒꯁꯦ ꯊꯑꯣꯏꯅ ꯂꯣꯟꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯕ꯫ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯐꯅꯦꯛ ꯐꯤꯁꯤꯡꯗꯨ ꯃꯃꯜ ꯑꯇꯥꯡꯕ ꯉꯥꯛꯇꯅꯦꯕ꯫ ꯑꯩꯅ ꯐꯥꯎꯕ ꯐꯖꯅ ꯁꯦꯠꯅꯕ ꯅꯠꯇ꯭ꯔꯦ ꯄꯥꯝꯃꯨꯗꯅ꯫ ꯑꯔꯤꯛꯄꯒꯤ ꯃꯔꯜ ꯁꯨꯝꯅ ꯆꯥꯏ ꯍꯥꯏꯗꯣ ꯍꯦꯛ ꯇꯥꯏꯗ꯫ ꯑꯁꯨꯝꯅ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ ꯂꯩꯍꯧꯏ꯫ ꯏꯕꯦꯇꯣꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯩꯇꯕꯅ ꯍꯦꯜꯂꯗꯨꯅ ꯃꯥ ꯊꯃꯣꯏ ꯀꯟꯕꯤ ꯑꯣꯏꯈꯤ꯫ ꯅꯨꯡꯗꯥꯡ ꯌꯥꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯗ ꯏꯕꯦꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯈꯥꯎꯃꯌꯣꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗꯗꯤ ꯆꯪꯗ꯭ꯔꯦ ꯃꯥ꯫ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯈꯪꯅꯕ ꯃꯗꯣꯝꯆꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯥꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯐꯅꯦꯛ ꯐꯤꯒꯤ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯑꯃꯗꯤ ꯃꯨꯒꯥ ꯐꯤ ꯄꯨꯟꯅ ꯑꯍꯨꯝꯗ ꯌꯣꯟꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤꯅ, ꯏꯗꯣꯝꯆꯥꯅ ꯌꯥ ꯂꯧꯕꯤꯔꯛꯀꯅꯨ꯫ ꯁꯤꯒꯤ ꯐꯅꯦꯛ ꯐꯤꯁꯤꯡꯁꯦ ꯏꯗꯣꯝꯆꯥꯗ ꯌꯥꯝꯅ ꯍꯣꯡꯅ ꯂꯧꯕꯤꯍꯧꯔꯣ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯀꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕ ꯃꯌꯥꯝꯅꯣ ꯁꯤꯕꯨ? ꯐꯅꯦꯛ ꯑꯅꯤꯁꯤꯗꯤ ꯈ꯭ꯋꯥꯡꯒꯤ ꯉꯥꯛꯇꯅꯤꯅꯦ, ꯆꯦꯠ ꯂꯥꯎꯔꯗꯅ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ, ꯌꯥꯝꯅꯕꯨ ꯍꯜꯂꯤꯅꯦ ꯁꯤꯗꯤ꯫ ꯑꯗꯨꯒ ꯐꯤꯁꯤꯁꯨ ꯌꯥꯝꯅ ꯐꯔꯤ꯫ ꯅꯪꯕꯨ ꯁꯤꯕꯨ ꯀꯥꯏꯗꯩꯅꯣꯃꯤ? ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯍꯥꯄꯛꯄꯅꯤ ꯏꯗꯣꯝꯆꯥ, ꯑꯩꯅ ꯁꯦꯠꯅꯗꯅ ꯊꯝꯕꯒꯤ ꯍꯟꯇ꯭ꯔꯤꯛ ꯍꯜꯂꯤꯕꯅꯤ꯫ ꯁꯤ ꯑꯍꯨꯝꯃꯛꯁꯦ ꯂꯧꯕꯤꯔꯣ ꯏꯗꯣꯝꯆꯥ, ꯀꯌꯥꯅꯣ ꯁꯦꯜ ꯈꯔ ꯄꯤꯕꯤꯔꯣ, ꯑꯩ ꯌꯨꯝꯗ ꯆꯦꯡ-ꯆꯥꯛ ꯑꯃꯠꯇ ꯂꯩꯍꯧꯗꯦ꯫ ꯏꯗꯣꯝꯆꯥꯁꯤ ꯍꯧꯖꯤꯛꯇꯤ ꯈꯨꯠꯇ ꯁꯤꯀꯤ ꯄꯥꯏꯗꯕ ꯃꯇꯥꯡꯗꯣ ꯑꯣꯏꯔꯦꯅꯦ ꯏꯕꯦꯇꯣꯝꯕꯤ꯫ ꯑꯩ ꯁꯦꯜ ꯈꯔꯗꯤ ꯂꯩꯔꯤ, ꯁꯤ ꯄꯨꯈ꯭ꯔꯣ, ꯑꯋꯥꯠꯄꯗꯨꯅ ꯀꯣꯟꯅ ꯄꯤꯔꯒꯦ꯫ ꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯔꯩꯕ ꯈꯔꯗꯣ ꯄꯤꯕꯤꯔꯛꯑꯣ, ꯑꯩ ꯏꯆꯥ ꯆꯥꯛꯂꯝꯂꯝꯃꯅꯤ꯫ ꯍꯣꯏ, ꯅꯪ ꯁꯤꯗ ꯉꯥꯛꯇ ꯂꯩꯔꯝꯃꯨꯀꯣ, ꯏꯗꯣꯝꯆꯥ ꯁꯦꯜ ꯂꯧꯊꯣꯛꯂꯨꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯗꯣꯝꯆꯥ ꯑꯗꯨꯅ ꯐꯅꯦꯛ ꯐꯤꯁꯤꯡꯗꯨ ꯂꯧꯍꯧꯔꯤ, ꯑꯗꯨꯒ ꯃꯥꯒꯤ ꯑꯔꯩꯕ ꯁꯦꯜ ꯈꯔ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯏꯕꯦꯇꯣꯝꯕꯤꯅ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝ ꯑꯗꯨꯗꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯕ ꯑꯁꯨꯝ ꯍꯧꯔꯛꯈꯤ꯫ ꯄꯣꯠ ꯃꯥꯡꯕ ꯇꯣꯏꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯑꯁꯨꯝꯅ ꯋꯥ ꯑꯃ ꯈꯟꯅꯈꯤ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ, ꯑꯩꯈꯣꯏꯅꯗꯤ ꯏꯕꯦꯇꯣꯝꯕꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯟꯕꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯕꯅꯤꯅ ꯑꯩꯁꯨ ꯃꯥꯕꯨ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯊꯝꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯗꯤ ꯉꯍꯥꯟ ꯅꯪꯒꯤ ꯐꯤ ꯃꯥꯡꯉꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯁꯦ ꯑꯗꯨꯝ ꯆꯤꯡꯅꯈ꯭ꯔꯕꯅꯤ, ꯋꯥ ꯍꯩꯗꯣꯛꯄ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯉꯛꯇꯣꯏꯅꯣ? ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯄꯨꯈꯤꯕ ꯈꯥꯎ ꯃꯌꯣꯝ ꯑꯗꯨ ꯅꯍꯥꯟꯈꯩꯒꯤ ꯃꯌꯣꯝ ꯑꯗꯨꯒ ꯃꯥꯟꯅꯗꯦ, ꯄꯣꯠ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕ ꯏꯐꯣꯡꯗ ꯐꯣꯡꯂꯦ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ, ꯑꯗꯨꯕꯨꯅꯦ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯍꯧꯕ ꯅꯠꯇꯕꯅꯤꯅ ꯀꯝꯗꯧꯅ ꯍꯦꯛ ꯒꯤꯠꯅꯝꯃꯨꯅꯦ꯫ ꯑꯩꯁꯨ ꯃꯥꯁꯦ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯃꯥꯡꯂꯣꯝꯒꯤ ꯏꯃꯨꯡꯗꯁꯨ ꯃꯥ ꯉꯍꯥꯟ ꯆꯪꯂꯛꯑꯝꯃꯦ ꯍꯥꯏ, ꯑꯗꯨꯒ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯈꯣꯏꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯃꯥꯡꯉꯤ꯫ ꯑꯗꯒꯤ ꯇꯥ ꯊꯥꯅꯦꯜ ꯈꯣꯏꯒꯤ ꯃꯌꯨꯝꯗꯁꯨ ꯑꯌꯨꯛ ꯑꯃ ꯂꯩ ꯈꯔ ꯍꯦꯛꯀꯦꯅ ꯂꯥꯛꯂꯝꯕꯗꯒꯤ ꯁꯨꯃꯥꯡꯗ ꯊꯝꯂꯝꯕ ꯀꯣꯜꯂꯤꯛ ꯂꯩꯔꯝꯗꯦ꯫ ꯑꯩꯗ ꯅꯠꯇꯦ, ꯑꯇꯩ ꯌꯨꯝ ꯃꯌꯥꯝꯗꯩꯁꯨ ꯃꯥ ꯄꯣꯠ ꯈꯔ ꯍꯨꯔꯥꯜꯂ ꯃꯥꯜꯂꯦꯅꯦ꯫ ꯑꯩꯈꯣꯏꯗꯒꯤꯁꯨ ꯐꯅꯗꯤ ꯌꯥꯝꯂꯦꯗꯅ ꯄꯣꯠ ꯃꯥꯡꯉꯤꯁꯦ꯫ ꯑꯩ ꯊꯤꯅꯗꯤ ꯆꯩꯔꯣꯏ, ꯐꯖꯕ ꯂꯣꯟꯗ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯂꯥꯛꯇꯅꯕ ꯍꯥꯏꯈ꯭ꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯏꯄꯣꯠ ꯏꯔꯜ ꯑꯃꯠꯇ ꯂꯩꯍꯧꯔꯔꯣꯏ꯫ ꯑꯗꯨꯅ ꯆꯨꯝꯒꯅꯤ ꯈꯜꯂꯤ, ꯍꯥꯏꯅ ꯂꯥꯛꯄ ꯂꯥꯛꯂꯦ ꯃꯥꯗꯤ꯫
ꯐꯖꯅ ꯍꯥꯏꯔꯒ ꯊꯥꯗꯣꯛꯈꯣ ꯑꯩ ꯏꯃꯨꯡꯗ ꯆꯪꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯗꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯍꯥꯏꯅ ꯏꯕꯦꯇꯣꯝꯕꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯤ ꯌꯨꯝꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯐꯝꯃꯤ ꯏꯕꯦꯇꯣꯝꯕꯤꯅ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯂꯕꯅꯤ ꯏꯆꯦꯕꯦꯝꯃ ꯅꯪꯅ ꯉꯟꯅ ꯂꯥꯛꯄ ꯑꯁꯤꯕꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯁꯨ ꯍꯥꯏꯒꯦ ꯈꯟꯅ ꯉꯥꯏꯔꯝꯕꯅꯤ ꯀꯩ ꯋꯥꯐꯝ ꯂꯩ ꯏꯆꯦꯕꯦꯝꯃ ꯅꯪ ꯇꯥꯗꯒ ꯑꯩꯒꯁꯤ ꯃꯇꯝ ꯈꯔ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯁꯍꯔꯗ ꯂꯩꯕ ꯏꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯇꯥꯏ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯆꯠꯀꯗꯕꯅꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯄꯥꯎꯁꯤ ꯈꯨꯗꯛꯇ ꯍꯥꯏꯔꯛꯇꯅ ꯑꯩꯈꯣꯏꯁꯨ ꯈꯨꯗꯛꯇ ꯆꯠꯅꯕ ꯁꯦꯝ ꯁꯥꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯆꯍꯤ ꯑꯃ ꯑꯅꯤꯗꯤ ꯂꯩꯔꯛꯀꯗꯕ ꯃꯥꯜꯂꯤ ꯏꯕꯦꯇꯣꯝꯕꯤ ꯁꯛꯐꯝ ꯈꯖꯤꯛ ꯍꯟꯖꯤꯟꯈꯤ ꯏꯆꯦꯕꯦꯝꯃ ꯍꯣꯏꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯌꯥꯔꯔꯣꯏꯀꯣ ꯑꯗꯨꯗꯤ ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ ꯆꯍꯤ ꯑꯃ ꯑꯅꯤ ꯈꯛꯀꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯅꯪꯕꯨ ꯑꯗꯨꯝ ꯀꯧꯔꯛꯀꯅꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯅꯪ ꯇꯥꯗꯒ ꯑꯩꯒꯅ ꯁꯍꯔꯗ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗ ꯅꯪꯁꯨ ꯑꯇꯣꯞꯄ ꯀꯔꯤ ꯊꯕꯛꯅꯣ ꯇꯧꯔꯒ ꯂꯩꯔꯝꯃꯨ ꯍꯟꯗꯛ ꯊꯥꯒꯤ ꯅꯪꯒꯤ ꯈꯨꯠꯁꯨꯃꯟ ꯑꯗꯨꯕꯨꯗꯤ ꯉꯁꯤ ꯄꯤꯔꯒꯦ ꯅꯪ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯨꯀꯣ ꯑꯩ ꯁꯦꯜ ꯄꯨꯊꯣꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯋꯥꯈꯜ ꯋꯥꯅ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯐꯝꯍꯧꯏ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯊꯕꯛ ꯁꯨꯗꯨꯅ ꯏꯆꯥ ꯏꯋꯥ ꯊꯥꯛꯀꯗꯣꯏꯅꯣ ꯅꯣꯡꯃꯗ ꯁꯦꯜꯗꯤ ꯃꯌꯥꯝ ꯆꯠꯂꯤ ꯁꯦꯜ ꯊꯣꯛꯄ ꯊꯕꯛꯅ ꯂꯩꯁꯤꯜꯂꯛꯇꯦ ꯑꯩꯕꯨ ꯀꯔꯤꯅꯣ ꯇꯧꯒꯗꯣꯏꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯃꯟꯗꯦꯗ ꯇꯣꯜꯂꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯆꯥꯡꯌꯦꯡ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯤꯆꯪ ꯃꯤꯈꯥꯏꯅꯥꯏ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯁꯨ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯀꯌꯥꯒꯤ ꯈꯣꯜꯂꯥꯎ ꯃꯥꯅ ꯆꯨꯝꯅ ꯇꯥꯕꯤꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯏꯕꯦꯇꯣꯝꯕꯤꯗꯨ ꯌꯨꯝꯕꯨ ꯅꯨꯄꯤꯗꯨꯅ ꯄꯤꯔꯛꯄ ꯁꯦꯜ ꯈꯔꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯗꯣꯖꯣꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯅ ꯃꯍꯩ ꯇꯝꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯍꯩ ꯃꯃꯥ ꯀꯩꯗꯧꯔꯦ ꯉꯟꯇꯥꯅ ꯍꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯄ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯣꯏ ꯄꯥꯕꯨ ꯑꯩꯅ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯁꯍꯔꯗ ꯂꯩꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗꯣꯔꯦ ꯑꯩꯒꯤ ꯊꯕꯛ ꯁꯨꯐꯝ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯊꯕꯛ ꯁꯨꯐꯝ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯀꯝꯗꯧꯅ ꯂꯦꯟꯒꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯁꯦ ꯑꯩꯅ ꯏꯁꯥ ꯇꯤꯛ ꯂꯥꯎꯗꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯤꯡꯈꯣꯜꯗ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯕ ꯑꯁꯤꯅꯗꯤ ꯌꯨꯝ ꯄꯨꯕ ꯉꯝꯂꯔꯣꯏ ꯀꯝꯗꯧꯅꯤ ꯑꯩ ꯑꯇꯩꯒꯤꯗꯤ ꯀꯥ ꯍꯦꯟꯅ ꯋꯥꯗ꯭ꯔꯦ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯏꯆꯥꯅꯨꯄꯥꯁꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯍꯟꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯦ ꯑꯁꯨꯛ ꯋꯥꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯐꯥꯎꯕ ꯑꯩꯒꯤꯗꯃꯛ ꯈꯜꯂꯤꯕ ꯑꯣꯏꯔꯦꯀꯣ ꯅꯍꯥꯛꯁꯦ ꯅꯪ ꯅꯁꯥꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯐꯥꯎꯕ ꯑꯅꯤ ꯁꯨꯅ ꯁꯦꯠꯄ ꯉꯝꯗꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯑꯩꯕꯨꯗꯤ ꯅꯪꯅ ꯊꯥꯛ ꯋꯥꯡꯅ ꯊꯝꯂꯤ ꯂꯥꯏꯕꯛ ꯊꯤꯗꯀꯣ ꯏꯕꯦꯇꯣꯝꯕꯤ ꯅꯪꯁꯦ ꯅꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕꯤ ꯅꯪꯕꯨ ꯑꯩꯅ ꯅꯝꯗꯨꯅ ꯍꯦꯛ ꯋꯥꯍꯜꯂꯤꯗ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯨꯛꯅꯤꯡ ꯅꯧꯊꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕ ꯑꯗꯨꯅ ꯏꯄꯪ ꯄꯪꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯅꯪꯅ ꯊꯕꯛ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯆꯥꯗꯣꯏꯅꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯅꯤꯌꯦ ꯑꯩꯒꯤ ꯆꯥꯛ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯏꯃꯥ ꯏꯕꯦꯇꯣꯝꯕꯤ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯒꯤꯗꯃꯛ ꯅꯃꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯏꯃꯥ ꯂꯩꯔꯤꯕ ꯃꯈꯩ ꯏꯆꯥꯕꯨ ꯆꯔꯥ ꯍꯦꯜꯍꯜꯂꯣꯏꯌꯦ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯕ ꯆꯥꯛ ꯊꯣꯡꯒꯅꯤꯌꯦ ꯏꯃꯥꯅ ꯑꯉꯝꯕ ꯍꯣꯠꯅꯗꯨꯅ ꯏꯆꯥꯕꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯤꯁꯛ ꯑꯣꯏꯍꯟꯗꯣꯏꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯁꯦ ꯆꯔꯥ ꯍꯦꯜꯂꯔꯣꯏꯀꯣ ꯍꯦꯜꯂꯣꯏꯌꯦ ꯅꯃꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯏꯆꯥ ꯆꯔꯥ ꯍꯦꯜꯍꯜꯂꯣꯏꯌꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯕ ꯎꯔꯒ ꯗꯣꯖꯣꯁꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯈꯨꯗꯩ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯅ ꯗꯣꯖꯣ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯑꯩꯁꯦ ꯑꯩꯃꯨꯛ ꯇꯣꯟꯕ ꯃꯤꯁꯛ ꯑꯃ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯕꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯕ ꯑꯩꯁꯦ ꯅꯨꯄꯥ ꯑꯣꯏꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩꯅ ꯍꯦꯟꯅ ꯃꯈꯣꯏ ꯑꯅꯤꯗ ꯄꯣꯠꯂꯨꯝ ꯑꯃ ꯍꯥꯞꯇꯔꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥ ꯑꯁꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣꯕ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯍꯧꯖꯤꯛꯇꯤ ꯏꯕꯦꯇꯣꯝꯕꯤ ꯑꯃꯗꯤ ꯗꯣꯖꯣꯒꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕ ꯑꯗꯨꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯃꯄꯨꯡ ꯐꯥꯔꯤ ꯃꯃꯥ ꯏꯕꯦꯝꯃ ꯏꯕꯦꯇꯣꯝꯕꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ
ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯎꯍꯟꯗꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯝꯃꯤ꯫ ꯂꯦꯝꯕꯁꯨ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯕꯦꯇꯣꯝꯕꯤꯁꯨ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯅ ꯍꯦꯜꯂꯗꯨꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯆꯥꯛꯄ ꯃꯩꯔꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ? ꯅꯣꯡꯃꯗꯤ ꯑꯁꯦꯡꯕ ꯈꯪꯅꯔꯛꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯤꯟꯐꯨ ꯏꯕꯦꯇꯣꯝꯕꯤꯒꯤ ꯃꯔꯝꯗ ꯊꯤꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯏꯕꯦꯇꯣꯝꯕꯤꯅ ꯂꯩꯀꯥꯏꯒꯤ ꯄꯣꯠꯐꯝ ꯑꯃꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯒ ꯆꯪꯈꯤꯕꯗꯨ ꯅꯨꯄꯤ ꯈꯔꯅ ꯎꯍꯧꯔꯝꯃꯤ꯫ ꯅꯠꯇꯦ, ꯑꯁꯤꯒꯤ ꯏꯕꯦꯇꯣꯝꯕꯤ ꯍꯥꯏꯁꯦ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ꯫ ꯃꯥꯅ ꯍꯨꯔꯥꯟꯕ ꯆꯪꯗꯕ ꯌꯨꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ꯫ ꯑꯩꯈꯣꯏꯅ ꯐꯃꯟꯕꯒꯤ ꯃꯥ ꯑꯁꯨꯝꯅ ꯂꯩꯔꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯁꯥꯅ ꯍꯥꯟꯅ ꯀꯔꯤꯅꯣ ꯑꯐꯪꯕ ꯊꯕꯛ ꯈꯔ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯕ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯤꯕ꯫ ꯃꯥꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯤꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯩꯅꯤ꯫ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯗꯤ ꯆꯨꯝꯕꯅꯤꯀꯣ꯫ ꯉꯍꯥꯟꯁꯨ ꯈꯥꯏꯗꯦꯝꯒꯤ ꯃꯧ ꯑꯅꯧꯕꯤꯗꯨ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯁꯤꯟꯅꯔꯒ ꯃꯤꯒꯤ ꯐꯅꯦꯛ ꯐꯤ ꯑꯍꯟꯕ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤ꯫ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯂꯥꯛꯂꯤꯅꯤ ꯏꯕꯦꯇꯣꯝꯕꯤ ꯃꯁꯝ ꯐꯣꯏꯅꯤꯌꯦꯗꯅ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯦ ꯈꯣꯏꯅ ꯈꯥꯝꯗꯣꯛꯂꯤꯅꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯉꯔꯥꯡꯁꯨꯅꯦ ꯆꯣꯡꯊꯥꯝꯒꯤ ꯏꯃꯨꯡꯗꯒꯤ ꯁꯅꯥꯕꯨꯟꯒ ꯀꯣꯔꯐꯨꯒ ꯍꯨꯔꯥꯟꯈꯤ ꯍꯥꯏꯅ ꯋꯥ ꯂꯥꯎꯅꯔꯤ ꯄꯣꯠꯅꯤꯗ꯫ ꯈꯪꯗꯦ ꯇꯧꯔꯤꯁꯤ꯫ ꯑꯃꯔꯣꯝꯗꯕꯨꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯍꯥꯏꯗꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕꯗꯨꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯤ꯫ ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯃꯥꯕꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯍꯟꯁꯤ꯫ ꯈꯪꯍꯟꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯏꯕꯦꯇꯣꯝꯕꯤꯕꯨ ꯑꯃꯨꯛꯇꯪꯗꯤ ꯈꯪꯍꯟꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯂꯧꯅꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯏꯕꯦꯇꯣꯝꯕꯤ ꯑꯃꯗꯤ ꯗꯣꯖꯣꯒꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯗꯨ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯔꯝ ꯑꯃꯗꯒꯤ ꯂꯦꯝꯕꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯃꯔꯩ ꯌꯦꯠꯅꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯅ, ꯑꯩꯅ ꯑꯃꯨꯛ ꯍꯨꯟꯗꯧꯅꯦ ꯍꯥꯏꯕ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯒ ꯅꯪꯅ ꯊꯪꯅꯅ ꯑꯅꯤꯔꯛ ꯍꯨꯟꯒꯦ ꯍꯥꯏꯔꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ? ꯆꯩꯇꯦꯛꯁꯤꯡꯁꯦ ꯑꯩꯒꯤ ꯆꯩꯇꯦꯛ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ, ꯅꯪꯅ ꯊꯧꯀꯩ ꯂꯩꯒꯦ? ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯥꯟꯅꯕꯒꯤ ꯅꯤꯌꯣꯝ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯆꯩꯇꯦꯛ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯩꯇꯦꯛ ꯁꯦꯝꯃꯤꯟꯅꯕꯅꯤ꯫ ꯅꯋꯥ ꯂꯧꯗꯦ, ꯅꯪ ꯇꯣꯛꯈ꯭ꯔꯣ, ꯑꯩꯈꯣꯏ ꯇꯟꯗ ꯁꯥꯟꯅꯖꯍꯧꯒꯦ꯫ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ, ꯆꯩꯇꯦꯛꯁꯦ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯅꯦ ꯍꯥꯏꯁꯤꯅꯤ꯫ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯗꯤ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯂꯦꯝꯕꯒꯤ ꯃꯀꯣꯛꯇ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯅꯨꯡ ꯑꯃꯅ ꯊꯣꯝꯂꯝꯃꯤ꯫ ꯆꯩꯅꯥ ꯈꯣꯜꯂꯗꯨꯅ ꯂꯦꯝꯕ ꯃꯩ ꯍꯧꯅ ꯁꯥꯎꯈꯤ꯫ ꯁꯥꯎꯅꯤꯡꯕ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯃꯥꯁꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯅꯨꯡꯅ ꯊꯣꯝꯃꯤ ꯅꯠꯇ꯭ꯔꯥ? ꯄꯥꯟꯐꯝ ꯆꯥꯗꯅ ꯄꯥꯜꯂ ꯃꯥꯜꯂꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯅꯥꯍꯤ ꯇꯥꯔꯛꯂꯤ꯫ ꯅꯥꯍꯤ ꯑꯗꯨ ꯎꯕꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯍꯨꯔꯥꯟꯕꯤꯒꯤ ꯃꯆꯥ, ꯅꯣꯏ ꯅꯃꯥꯗꯨꯗꯤ ꯃꯤꯒꯤ ꯃꯌꯨꯝ ꯈꯨꯗꯤꯡ ꯆꯠꯂꯒ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯕꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯀꯔꯤ ꯍꯨꯔꯥꯜꯂꯤꯕ? ꯍꯥꯏꯌꯨꯅꯦ, ꯑꯩꯈꯣꯏ ꯃꯥꯅ ꯀꯔꯤ ꯍꯨꯔꯥꯟꯒꯦꯕ? ꯍꯨꯔꯥꯟꯕꯅꯦ, ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯩꯁꯨ ꯉꯍꯥꯟ ꯐꯅꯦꯛ ꯐꯤ ꯍꯨꯔꯥꯜꯂꯒ ꯆꯠꯈꯤ, ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯅꯦ꯫ ꯑꯗꯨꯒ ꯊꯣꯏꯅꯥ ꯍꯣꯏꯒꯤ ꯌꯨꯝꯗꯩꯁꯨ ꯀꯣꯔꯐꯨꯒ ꯁꯅꯥꯕꯨꯟꯒ ꯍꯨꯔꯥꯟꯕꯗꯣ ꯃꯈꯥꯂꯣꯝꯒꯤ ꯌꯨꯝꯗꯩꯅ ꯈꯨꯗꯦꯡꯒ ꯕꯥꯜꯇꯤꯟꯒ ꯍꯨꯔꯥꯟꯕꯤꯅꯦ꯫ ꯍꯨꯔꯥꯟꯕꯤꯒꯤ ꯃꯆꯥ, ꯅꯣꯏ ꯅꯃꯥꯗꯤ ꯍꯨꯔꯥꯟꯕꯤꯅꯤꯅ ꯃꯤ ꯂꯣꯏꯅ ꯍꯥꯏꯅꯕꯅꯤꯅꯦ꯫ ꯑꯩꯒꯤ ꯏꯃꯥꯗ ꯍꯨꯔꯥꯟꯕ ꯍꯥꯏꯕ? ꯌꯦꯡꯉꯨ, ꯅꯪ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦꯅ? ꯑꯁꯨꯝꯅ ꯃꯃꯥꯗ ꯍꯨꯔꯥꯟꯕꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯏꯪꯅ ꯍꯤꯡꯁꯥꯕ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯀꯤꯔꯗꯨꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯤ꯫ ꯃꯌꯨꯝꯗ ꯌꯧꯔꯗꯨꯅ ꯂꯦꯝꯕꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯇꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦ꯫ ꯑꯩꯅ ꯁꯥꯟꯅꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯌꯥꯝ ꯊꯤꯅ ꯐꯨꯔꯝꯃꯦ꯫ ꯃꯣꯏ ꯃꯃꯥ ꯑꯩꯈꯣꯏꯗ ꯂꯥꯛꯂꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯨꯒꯦ ꯍꯥꯏꯔꯅꯤꯌꯦ꯫ ꯀꯔꯤꯒꯤ ꯅꯪꯗꯤ ꯅꯃꯥꯟꯅꯕꯗꯣ ꯑꯗꯨꯛ ꯊꯤꯅ ꯐꯨꯔꯝꯃꯤꯅꯣ? ꯆꯨꯝꯅ ꯁꯥꯟꯅꯧ ꯌꯥꯗ꯭ꯔꯣ? ꯃꯤꯅ ꯅꯨꯡꯁꯤꯗꯅꯕ ꯊꯕꯛꯁꯦ ꯈꯟꯗꯅ ꯍꯦꯛ ꯇꯧꯋꯤꯗ ꯏꯃꯥꯒꯤ ꯕꯨꯡꯉꯣ꯫ ꯏꯃꯥ, ꯑꯩ ꯑꯍꯥꯟꯕꯗ ꯀꯩꯝꯇ ꯁꯥꯎꯔꯝꯗꯦ꯫ ꯃꯥꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤꯒꯤ ꯃꯆꯥ, ꯅꯣꯏ ꯅꯃꯥꯗꯨꯗꯤ ꯍꯨꯔꯥꯟꯕꯤꯅꯤ, ꯃꯤꯒꯤ ꯃꯌꯨꯝ ꯆꯪꯗꯨꯅ ꯄꯣꯠꯆꯩ ꯃꯌꯥꯝ ꯍꯨꯔꯥꯟꯕꯤ ꯍꯥꯏꯔꯛꯂꯤꯅꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯃꯉꯣꯟꯗ ꯐꯨꯔꯝꯕꯅꯤ꯫ ꯍꯦꯔꯥ, ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ꯭ꯔꯅꯤ ꯑꯉꯥꯡꯗꯨꯅ? ꯍꯥꯏꯌꯦ ꯏꯃꯥ, ꯃꯥꯅꯗꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯐꯨꯔꯝꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯑꯩꯅ ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ? ꯈꯪꯉꯦꯗꯅ, ꯋꯥ ꯐꯪꯅꯕ ꯂꯥꯛꯈꯤꯁꯅꯨ꯫ ꯑꯉꯥꯡ ꯃꯆꯥ ꯃꯣꯏꯅ ꯀꯔꯤ ꯈꯪꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ? ꯃꯃꯥ ꯃꯄꯥꯅ ꯃꯤꯉꯣꯟꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯣ ꯇꯥꯛꯄꯤꯗꯕ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯍꯥꯏꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯈꯔ
ꯌꯥꯝꯅ ꯁꯥꯎꯅ ꯏꯕꯦꯇꯣꯝꯕꯤ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯪꯒꯣꯜꯗ ꯏꯕꯦꯇꯣꯝꯕꯤꯒ ꯃꯆꯥꯅꯨꯄꯥꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤ, ꯅꯆꯥꯁꯤ ꯈꯔ ꯋꯥꯔꯛꯎꯅꯦ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯃꯥꯅꯕ ꯃꯁꯛ ꯈꯤꯇꯪ ꯁꯥꯎꯅꯕꯗ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯕ ꯃꯈꯩ ꯐꯨꯅꯔꯗꯤ ꯍꯌꯦꯡ ꯅꯆꯥꯁꯤ ꯃꯤꯍꯥꯠꯄ ꯑꯣꯏꯗꯣꯔꯤꯅꯦ꯫ ꯏꯆꯦꯁꯨ ꯑꯉꯥꯡꯗꯨꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯃꯥ ꯍꯨꯔꯥꯟꯕꯤꯒꯤ ꯃꯆꯥ ꯍꯥꯏꯌꯦ꯫ ꯁꯤꯗꯕꯨ ꯁꯥꯎꯔꯣꯏꯗꯕ ꯃꯆꯥꯁꯤ ꯀꯅꯥꯅꯣ? ꯍꯨꯔꯥꯜꯂꯦꯕꯨ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤ ꯁꯥꯎꯅꯤꯡꯕ꯭ꯔꯣ? ꯂꯩꯀꯥꯏꯁꯤꯗ ꯅꯪꯅ ꯍꯨꯔꯥꯟꯕ ꯆꯪꯗꯕ ꯌꯨꯝ ꯀꯅꯥꯒꯤ ꯂꯩꯔꯤꯒꯦ? ꯅꯪꯅ ꯆꯪꯉꯨꯕ ꯌꯨꯝ ꯈꯨꯗꯤꯡ ꯄꯣꯠꯁꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯃꯛ ꯃꯥꯡꯂꯕꯅꯤ꯫ ꯁꯤ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗꯅ ꯑꯩꯕꯨ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯤ ꯍꯥꯏꯕꯤꯒꯅꯨꯗ ꯏꯆꯦ꯫ ꯅꯆꯤꯟ ꯅꯌꯥ ꯀꯦꯟꯒꯗꯕ ꯋꯥꯅꯤ꯫ ꯀꯔꯤꯒꯤ ꯅꯆꯤꯟ ꯅꯌꯥ ꯀꯦꯟꯕ? ꯉꯝꯃꯗꯤ ꯅꯪ ꯂꯩꯀꯥꯏꯁꯤꯒꯤ ꯌꯨꯝ ꯑꯃꯠꯇꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯗꯦ ꯍꯥꯏꯅ ꯋꯥꯁꯛꯎꯅꯦ꯫ ꯍꯨꯔꯥꯟꯗꯦ ꯁꯩꯇꯅ ꯁꯥꯈꯤ ꯑꯩ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯍꯨꯔꯥꯟꯗꯦ꯫ ꯏꯕꯦꯝꯃ ꯏꯕꯦꯇꯣꯝꯕꯤ, ꯋꯥꯁꯛꯄꯗ ꯀꯤꯗꯕ ꯇꯧꯒꯅꯨ꯫ ꯅꯪ ꯀꯅꯥꯅꯣ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯋꯥꯁꯤꯁꯨ ꯊꯕꯛ ꯁꯨꯕ ꯉꯝꯗꯕꯗꯒꯤ ꯃꯥꯅ ꯌꯨꯝ ꯄꯨꯕꯒꯤ ꯋꯥꯗꯨꯅ ꯇꯧꯔꯤ ꯃꯥꯜꯂꯦ ꯈꯟꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯅꯦ ꯋꯥ ꯑꯃ ꯐꯥꯎ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯨꯔꯥꯟꯕ ꯇꯣꯏꯃꯜꯂꯕ ꯑꯗꯨꯗ ꯏꯃꯨꯡ ꯈꯔꯗꯤ ꯌꯨꯝꯗ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯊꯝꯅꯗ꯭ꯔꯤ꯫ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯑꯃꯨꯛꯇꯪ ꯈꯪꯍꯟꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯅꯔꯒ ꯂꯥꯛꯂꯤ꯫ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯗ ꯑꯣꯟꯈꯠꯂꯒ ꯁꯥꯎꯔꯛꯄꯒꯤ ꯃꯍꯨꯠꯇ ꯅꯁꯥꯒꯤ ꯅꯔꯥꯜ ꯌꯥꯖꯔꯒ ꯑꯩꯈꯣꯏꯗ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯗ ꯉꯥꯛꯄꯤꯔꯣꯏꯗꯕ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯑꯦ, ꯍꯨꯔꯥꯟꯗꯦꯕꯨ ꯍꯨꯔꯥꯟꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯃꯤ ꯀꯗꯥꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯈ꯭ꯔꯦ? ꯅꯣꯏ ꯎꯍꯧꯕ꯭ꯔꯣ? ꯄ꯭ꯔꯃꯥꯟ ꯌꯥꯎꯗꯕ ꯋꯥꯗꯤ ꯉꯥꯡꯕꯤꯔꯨ꯫ ꯏꯆꯥ ꯏꯋꯥꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯌꯣꯟꯕꯤꯔꯤꯔꯣ? ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕꯅꯣ? ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯅꯣ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯕꯁꯤꯗ ꯃꯥ ꯌꯥꯝꯅ ꯃꯉꯛ ꯍꯥꯏꯒꯠꯂꯦ꯫ ꯍꯦ ꯍꯨꯔꯥꯟꯕꯤ, ꯅꯪꯅ ꯍꯨꯔꯥꯟꯕ ꯆꯪꯗꯕ ꯀꯅꯥꯒꯤ ꯌꯨꯝ ꯂꯩꯒꯦ? ꯅꯪꯅ ꯍꯥꯟꯅ ꯊꯕꯛ ꯁꯨꯔꯝꯕ ꯏꯆꯦ ꯏꯕꯦꯝꯃꯒ ꯇꯥꯗꯒꯤ ꯌꯨꯝꯗꯒꯤ ꯅꯪꯅ ꯈ꯭ꯋꯥꯡꯒꯤ ꯐꯅꯦꯛ ꯑꯅꯤꯒ ꯃꯨꯒꯥ ꯐꯤ ꯑꯃ ꯍꯨꯔꯥꯜꯂꯒ ꯅꯣꯏꯒꯤ ꯅꯗꯣꯝꯆꯥꯗꯨꯗ ꯌꯣꯟꯁꯤꯜꯂꯝꯕꯗꯣ ꯏꯆꯦ ꯏꯕꯦꯝꯃꯒ ꯇꯥꯗꯒꯅ ꯈꯪꯕꯒꯤ ꯅꯪꯕꯨ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯅꯨ ꯍꯥꯏꯕꯤꯔꯛꯄꯗꯣ꯫ ꯃꯃꯥꯡꯒꯤ ꯇꯥꯆꯥꯎꯕ ꯍꯣꯏꯗꯒꯤ ꯃꯧꯒꯤ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯐꯤ ꯍꯨꯔꯥꯟꯗꯨꯅ ꯆꯠꯈꯤꯕꯗꯣ ꯑꯉꯥꯡꯁꯤꯡꯅ ꯂꯣꯏꯅ ꯎꯍꯧꯕꯅꯤꯅꯦ꯫ ꯇꯥ ꯊꯣꯛꯆꯥꯎ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯅꯪꯅ ꯏꯁꯤꯡ ꯀꯟꯕ ꯆꯪꯁꯤꯟꯅꯔꯒ ꯃꯤꯒꯤ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯍꯨꯔꯥꯟꯈꯤꯕꯗꯨꯁꯨ ꯎꯅ ꯎꯁꯤꯅꯗ ꯁꯥꯗꯨꯅ ꯂꯩꯔꯛꯄꯅꯤꯅꯦ꯫ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯅꯪꯅ ꯃꯤ ꯍꯪꯕ ꯁꯥꯖꯤꯟꯅꯔꯒ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯑꯔꯩꯕ ꯄꯣꯠ ꯆꯩ ꯐꯅꯦꯛ ꯐꯤꯔꯣꯜ ꯍꯨꯔꯥꯜꯂꯤꯕ ꯃꯌꯥꯝꯗꯣ ꯅꯪꯅ ꯊꯪꯅꯕ ꯈꯨꯜꯗ ꯌꯣꯟꯊꯣꯛꯂꯝꯕꯒꯤ ꯊꯪꯅꯕ ꯈꯨꯜꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯗꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯅꯈ꯭ꯔꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯏꯃꯨꯡꯗ ꯄꯣꯠ ꯆꯩ ꯊꯝꯕ ꯀꯤꯔꯤ, ꯃꯄꯥꯜꯗ ꯊꯝꯕꯗꯤ ꯂꯥꯏꯔꯗꯅ ꯏꯃꯨꯡꯗ ꯊꯝꯕ ꯐꯥꯎ ꯍꯨꯔꯥꯟꯕꯤ ꯅꯪꯅ ꯍꯨꯔꯥꯜꯂꯤꯅꯦ꯫ ꯍꯨꯔꯥꯜꯂꯒ ꯅꯆꯥꯅ ꯋꯥ ꯊꯥꯛꯇꯣꯏ ꯁꯔꯨꯛ ꯐꯤ ꯁꯥꯋꯣ, ꯍꯤꯡꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯒ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯜꯂꯣ꯫ ꯊꯕꯛ ꯁꯨꯅꯤꯡꯕ ꯃꯤꯒꯤꯗꯤ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ, ꯁꯨꯅꯤꯡꯗꯕꯤ ꯅꯪꯒꯤꯗꯤ ꯊꯕꯛ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏꯅꯦ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯅꯠꯇꯅ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯂꯩꯇꯗꯅ ꯇꯧꯖꯔꯤꯅꯤ ꯃꯥꯜꯂꯤ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯇꯣꯏꯃꯜꯂꯕꯅꯤꯅ ꯅꯪꯉꯣꯟꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯈꯜꯂꯤꯁꯦ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯏꯕꯦꯝꯃ ꯏꯕꯦꯇꯣꯝꯕꯤ, ꯑꯃꯨꯛ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯅꯦꯁꯤ꯫ ꯑꯃꯨꯛ ꯍꯟꯅ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯊꯦꯡꯅꯔꯕꯗꯤ ꯅꯪ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏꯀꯣ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯅꯪꯉꯣꯟꯗ ꯐꯤꯁꯥ ꯀꯣꯜꯂꯝꯃꯒ ꯐꯤ ꯁꯥꯅꯕ ꯂꯪ ꯄꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯅ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯧ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗꯨꯅ ꯑꯗꯨꯛ ꯊꯤꯅ ꯆꯩꯔꯝꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯄꯨꯝꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯡꯒꯣꯜ ꯃꯌꯥꯏ ꯑꯗꯨꯗ ꯏꯕꯦꯇꯣꯝꯕꯤ ꯃꯈꯣꯜ ꯊꯣꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯥꯅꯦ, ꯑꯩꯗꯤ ꯍꯨꯔꯥꯟꯕꯤꯅꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯩꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯨꯕꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯃꯌꯥꯝꯅ ꯈꯪꯂꯦ꯫ ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯔꯣꯏꯌꯦ, ꯍꯨꯔꯥꯟꯕꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯕꯤꯔꯅꯤ꯫ ꯇꯣꯜꯂꯤꯗꯀꯣ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯍꯨꯔꯥꯟꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯤꯅꯦ ꯑꯩ꯫ ꯗꯣꯖꯣꯁꯨ ꯀꯞꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕ, ꯇꯣꯜꯂ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯪꯅ ꯏꯃꯨꯡ ꯑꯁꯦ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯨ, ꯑꯗꯨꯕꯨ ꯅꯣꯡꯃꯗ ꯀꯅꯥꯅꯁꯨ ꯃꯤꯑꯣꯏ ꯑꯃꯠꯇꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯀꯔꯤ ꯆꯥꯏ ꯀꯝꯗꯧꯏ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯪꯕꯤꯗꯦ꯫ ꯅꯨꯄꯤ, ꯅꯪꯅ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯎꯄꯥꯏ ꯃꯈꯜ ꯃꯈꯜ ꯊꯤꯔꯨꯕꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯁꯣꯏꯅꯥꯏꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯗꯗꯤ
ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯀꯔꯤ ꯆꯥꯏ ꯀꯔꯤ ꯊꯛꯂꯤ ꯍꯥꯏꯅ ꯅꯣꯡꯃꯇ ꯍꯪꯕꯤꯗꯦ ꯂꯥꯏꯔꯕ ꯑꯇꯣꯜ ꯑꯇꯥ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯐꯥꯎ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯅꯤꯡꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯏꯟꯊꯣꯛꯄꯤꯔꯦ ꯑꯩꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯒ ꯏꯃꯨꯡ ꯑꯁꯤ ꯄꯨꯒꯅꯤ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯀꯞꯀꯅꯨꯁꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯑꯩ ꯃꯍꯩ ꯇꯝꯕ ꯇꯣꯛꯂꯒꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯒꯦ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯑꯩ ꯏꯪꯈꯣꯜ ꯑꯀꯣꯏꯕꯁꯦ ꯌꯣꯝꯄꯥꯛꯅ ꯂꯣꯏꯅ ꯇꯧꯊꯣꯛꯂꯒꯦ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯤꯜꯂꯁꯤ ꯃꯗꯨꯗ ꯍꯧꯔꯛꯄ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨꯅ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯜꯂꯁꯤ ꯏꯃꯥꯒꯤ ꯂꯦꯝꯕ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯥꯗ ꯏꯆꯥ ꯃꯍꯩ ꯇꯝꯕ ꯇꯣꯛꯄ ꯌꯥꯗꯦ ꯏꯆꯥꯅ ꯃꯍꯩ ꯃꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯒ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯕꯨ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯀꯗꯕꯅꯤ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯏꯃꯥꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯏꯆꯥ ꯃꯍꯩ ꯇꯝꯕ ꯇꯣꯛꯄ ꯌꯥꯗꯦ ꯗꯣꯖꯣꯅꯁꯨ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥꯒꯤ ꯗꯣꯖꯣ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯏꯆꯥ ꯃꯍꯩ ꯃꯁꯤꯡ ꯍꯩꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯄ ꯑꯗꯨꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕ ꯏꯃꯨꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤꯗꯃꯛ ꯏꯆꯥꯅ ꯋꯥꯈꯜ ꯊꯥꯗꯕ ꯌꯥꯗꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯕꯈꯩ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯅꯃꯥꯅ ꯐꯤ ꯁꯥꯍꯟꯒꯗꯣꯏꯅꯤ ꯑꯩꯅ ꯂꯪꯆꯥꯛ ꯆꯥꯛꯀꯅꯤ ꯑꯍꯥꯡꯕ ꯃꯇꯝꯗ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯀꯣꯏꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯂꯣꯏꯔꯤ ꯂꯦꯝꯕꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯛꯂꯝꯃꯤ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯏꯗꯣꯝꯆꯥꯁꯤꯡ ꯏꯃꯥꯕꯣꯛꯁꯤꯡꯗꯨꯅ ꯏꯃꯥꯗ ꯍꯨꯔꯥꯟꯕꯤ ꯍꯥꯏꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯕꯗꯣ ꯑꯩ ꯊꯋꯥꯏꯁꯦ ꯄꯦꯟꯗꯦ ꯌꯥꯝꯅ ꯆꯥꯛꯏ ꯍꯨꯔꯥꯟꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯤ ꯏꯃꯥꯕꯨ ꯃꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯖꯠ ꯇꯥꯍꯟꯕꯤ ꯑꯗꯨꯕꯨ ꯀꯩꯝꯇ ꯋꯥꯒꯅꯨ ꯏꯃꯥ ꯏꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯖꯠ ꯑꯗꯣ ꯅꯆꯥ ꯑꯩꯅ ꯁꯣꯏꯗꯅ ꯍꯟꯖꯤꯜꯍꯟꯒꯅꯤ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤ ꯃꯃꯥ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯈꯣꯟꯗꯥ ꯑꯗꯨꯗ ꯏꯕꯦꯇꯣꯝꯕꯤ ꯃꯕꯨꯛꯅꯤꯡ ꯍꯦꯟꯅ ꯅꯧꯊꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯈꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥꯒꯤ ꯋꯥꯍꯩꯅ ꯉꯁꯤꯗꯤ ꯅꯃꯥ ꯑꯩꯁꯦ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯍꯜꯂꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯟꯅꯔꯒ ꯀꯞꯄꯗꯨ ꯎꯔꯒ ꯗꯣꯖꯣꯁꯨ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯍꯧꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯗꯣꯖꯣ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯇꯣꯝꯕꯤꯅ ꯑꯋꯥ ꯑꯅꯥ ꯈꯥꯡꯗꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯗꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯔꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯏꯕꯦꯇꯣꯝꯕꯤꯅ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯐꯤ ꯁꯥꯔꯝꯃꯤ ꯗꯣꯖꯣꯅ ꯃꯈꯣꯡ ꯁꯦꯀꯧ ꯆꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯤ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯂꯪꯆꯥꯛ ꯆꯥꯛꯂꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯍꯦꯛ ꯄꯨꯗꯨꯅ ꯌꯣꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯗꯣꯖꯣꯒ ꯏꯕꯦꯇꯣꯝꯕꯤꯒꯗꯨ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯅ ꯉꯍꯥꯟ ꯅꯣꯡꯃ ꯑꯃ ꯁꯍꯔꯗ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯅꯣꯝꯕ ꯆꯠꯂꯨꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯒꯦ ꯅꯪꯕꯨ ꯀꯩꯝꯇ ꯍꯪꯗ꯭ꯔꯕ꯭ꯔꯣ ꯍꯪꯉꯤꯗ ꯉꯍꯥꯟ ꯃꯥꯅ ꯆꯠꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯪꯕꯅꯤ ꯊꯕꯛ ꯃꯄꯨ ꯑꯗꯨꯅ ꯃꯥꯕꯨ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯊꯕꯛ ꯂꯥꯛꯂꯣ ꯍꯥꯏꯅ ꯁꯣꯏꯗꯅ ꯀꯧꯔꯛꯀꯅꯤ ꯈꯨꯝꯃꯤ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯏ ꯊꯣꯃꯩ ꯊꯥꯟꯕꯗ ꯑꯩꯗꯤꯅꯦ ꯑꯇꯩ ꯀꯔꯤꯝꯇ ꯅꯤꯗ꯭ꯔꯦ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗ ꯑꯆꯧꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯋꯥꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯍꯩ ꯆꯥꯍꯟꯕꯤꯌꯨꯅ ꯅꯤꯔꯤꯕꯅꯤ ꯑꯩꯁꯨ ꯅꯤꯟꯍꯦ ꯃꯥꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯕꯗꯤ ꯍꯥꯏꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤꯕꯅꯤ ꯃꯥꯗꯕꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅꯤꯅ ꯏꯆꯥꯅꯨꯄꯥꯁꯦ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯕ ꯌꯥꯔꯅꯤꯗꯅ ꯏꯃꯧ ꯂꯥꯛꯂꯕꯗꯤ ꯃꯃꯥ ꯅꯪꯁꯨ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯈꯔ ꯐꯪꯖꯔꯅꯤ ꯍꯥꯏꯒꯨꯝꯃꯗꯅ ꯏꯃꯧꯒꯁꯤ ꯎꯅꯤꯡꯂꯦ ꯈꯣꯏꯗꯤ ꯍꯧꯖꯤꯛ ꯈꯔ ꯋꯥꯖꯔꯁꯨ ꯏꯃꯧ ꯂꯥꯛꯂꯕ ꯏꯁꯨꯒ ꯐꯪꯂꯕꯗꯤ ꯑꯋꯥꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯔꯣꯏ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯏ ꯈꯔ ꯌꯦꯡꯁꯤꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯌꯥꯔꯅꯤ ꯈꯣꯏ ꯑꯅꯤ ꯗꯣꯖꯣꯅ ꯍꯣꯏꯅꯦ ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯏꯃꯧ ꯈꯪꯄꯥꯝ ꯄꯥꯝꯂꯛꯂꯤꯕ ꯑꯁꯤꯁꯨ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯗꯨ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯂꯥꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯥ ꯄꯥꯕꯨꯡ ꯗꯣꯖꯣꯅ ꯍꯩ ꯏꯕꯦꯇꯣꯝꯕꯤ ꯅꯆꯥꯅꯨꯄꯥꯅꯤꯅꯦ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯑꯃꯨꯛꯇ ꯍꯪꯒꯦ ꯍꯣ ꯇꯥꯔꯦ ꯏꯪꯈꯣꯜꯂꯣꯝꯗ ꯂꯩꯌꯦ ꯄꯥꯕꯨꯡꯒ ꯑꯩꯒ ꯁꯣꯝꯗ ꯂꯥꯛꯑꯣ ꯂꯦꯝꯕꯗꯣ ꯍꯔꯥꯎꯅ
ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯃꯥ ꯄꯥꯕꯨꯡ ꯑꯩꯅ ꯁꯍꯔꯗ ꯊꯕꯛꯀꯤ ꯋꯥ ꯅꯣꯝꯃ ꯆꯠꯂꯨꯕꯗ ꯊꯕꯛ ꯃꯄꯨꯅ ꯆꯥꯟꯕꯤꯔꯦ ꯑꯩ ꯊꯕꯛ ꯈꯜꯂꯤ ꯄꯥꯕꯨꯡ ꯍꯪꯆꯤꯠꯇꯒꯤ ꯊꯕꯛ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯏꯃꯥ꯫ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯏꯆꯥ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯨꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯈꯤꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯏꯆꯥꯅꯨꯄꯥ ꯁꯍꯔꯗ ꯊꯕꯛ ꯆꯠꯀꯗꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯏꯆꯥ ꯈꯛꯇꯅꯤ ꯁꯍꯔꯗ ꯊꯕꯛ ꯇꯧꯒꯗꯣꯏꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ꯫ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯆꯠꯇꯣꯏꯁꯤ ꯏꯃꯥ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯁꯍꯔꯗ ꯂꯩꯔꯨꯔꯁꯤ꯫ ꯊꯕꯛ ꯃꯄꯨ ꯈꯨꯔꯥꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯅꯅꯕ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯃꯁꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯕꯤꯔꯤ꯫ ꯍꯌꯦꯡꯃꯛ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯂꯩꯔꯨꯔꯁꯤ ꯏꯃꯥ꯫ ꯅꯪꯗ ꯅꯠꯇꯅ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯁꯍꯔꯗ ꯆꯠꯇꯣꯔꯕ꯫ ꯑꯁ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯈꯨꯡꯒꯪꯗ ꯆꯥꯎꯔꯛꯄꯅꯤ ꯁꯍꯔꯒꯤ ꯆꯠꯅꯕꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯕꯨ ꯂꯩꯕ ꯍꯩꯅꯒꯗ꯭ꯔꯅꯦ? ꯀꯩꯒꯤ ꯍꯩꯅꯔꯣꯏꯗꯣꯏꯅꯣ ꯏꯃꯥ ꯁꯨꯝ ꯂꯩꯔꯛꯂꯀꯥꯟꯗ ꯑꯥꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ꯫ ꯁꯤ ꯄꯨꯡ ꯊꯦꯡꯈꯤꯕ ꯇꯥꯔꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈꯤꯗꯣꯏꯅꯤ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯟꯕ ꯍꯧꯔꯁꯤ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ ꯏꯆꯥꯒꯤ ꯌꯥꯏꯐꯅꯕꯕꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯔꯣꯏ꯫ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯄꯣꯠ ꯆꯩ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯞꯆꯤꯟꯕ ꯌꯥꯕ ꯌꯦꯡꯉꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯗꯣꯖꯣꯁꯨ ꯃꯣꯃꯣ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯐꯝꯍꯧꯏ꯫ ꯃꯇꯣꯝꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯖꯍꯧꯏ꯫ ꯑꯩꯈꯣꯏꯅ ꯏꯆꯥꯁꯦ ꯁꯦꯝꯕꯗ ꯋꯥꯈꯜꯗ ꯑꯃꯛꯄ ꯑꯃꯠꯇ ꯈꯟꯈꯤꯗꯕ ꯊꯃꯣꯏ ꯁꯦꯡꯅ ꯏꯆꯥꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜꯒꯤ ꯈꯜꯂꯒ ꯍꯣꯠꯅꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯦ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ꯫ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯁꯦ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯗꯣꯖꯣ ꯏꯕꯦꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕ ꯑꯗꯨ ꯁꯍꯔꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯃꯈꯣꯏꯗ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯕ ꯂꯥꯛꯂꯤ꯫ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯦꯝꯕꯗ, ꯂꯦꯝꯕ ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯤ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯀꯗꯕꯅꯤ꯫ ꯅꯪ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯀꯌꯥꯝ ꯋꯥꯈꯤ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯋꯥꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯅꯪꯅ ꯉꯁꯤ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯁꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯍꯣꯏꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯖꯩ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯋꯥꯅ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒꯤ ꯍꯣꯠꯅꯖꯃꯜ ꯑꯣꯏꯅ ꯉꯁꯤꯗꯤ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯍꯣꯏꯅꯦ ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ꯫ ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ ꯀꯨꯏꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯊꯕꯛ ꯑꯃ ꯐꯪꯂꯕꯅꯤꯅ ꯅꯨꯄꯤ ꯊꯤꯖꯤꯟꯅꯕ ꯇꯧꯔꯣ꯫ ꯑꯗꯨꯒ ꯃꯧꯒ ꯅꯪꯒꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯅꯕ ꯑꯇꯣꯞꯄ ꯍꯅꯨꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯣ ꯏꯕꯦꯇꯣꯝꯕꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯋꯥꯔꯧꯕ꯭ꯔꯣ? ꯏꯕꯦꯇꯣꯝꯕꯤꯅ, ꯏꯗꯣꯝꯆꯥ ꯅꯃꯧ ꯑꯩꯅꯕꯨ ꯀꯔꯤꯒꯤ ꯃꯌꯥꯝꯗ ꯋꯥꯔꯧꯗꯣꯏꯅꯣ? ꯑꯩꯗꯤ ꯋꯥꯔꯧꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯊꯥꯒꯠꯂꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯅꯨꯃꯤꯠꯇꯨꯗ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯂꯥꯛꯄꯤꯔꯒ ꯑꯩꯒꯤ ꯑꯁꯣꯏꯕ ꯇꯥꯛꯄꯤꯗꯨꯅ ꯑꯩꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯂꯝꯗ꯭ꯔꯕꯗꯤ ꯃꯌꯥꯝꯒꯤ ꯄꯦꯟꯗꯕꯒꯤ ꯄꯥꯞ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯃ ꯑꯣꯏꯕ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯌꯥꯝꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯗꯨꯅ ꯑꯐꯕ ꯄꯨꯟꯁꯤ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯔꯛꯈꯤ꯫ ꯑꯩꯅ ꯑꯆꯨꯝꯕ ꯇꯧꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯆꯥ ꯑꯁꯤꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯉꯥꯜ ꯂꯩꯕ ꯏꯆꯥ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯄꯨꯝꯅꯃꯛ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯑꯩꯕꯨ ꯑꯐꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ꯫ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯌꯥꯝꯒꯤ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯅꯪꯅꯁꯨ ꯑꯩꯈꯣꯏꯕꯨ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯤ꯫ ꯅꯪꯒꯤ ꯍꯣꯠꯅꯖꯃꯜ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯤ ꯑꯊꯣꯏꯕꯤ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯄꯨꯟꯁꯤ ꯁꯥꯡꯅ ꯅꯨꯡꯉꯥꯏꯕ ꯂꯛꯇ ꯀꯨꯏꯅ ꯍꯤꯡꯈꯣꯀꯣ ꯏꯕꯦꯇꯣꯝꯕꯤ꯫ ꯏꯗꯣꯝꯆꯥꯅ ꯄꯤꯕꯤꯕ ꯊꯧꯖꯥꯜ ꯉꯝꯅꯃꯛ ꯐꯪꯕ ꯑꯣꯏꯖꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯤꯉꯩ ꯄꯨꯡ ꯌꯧꯅ ꯊꯦꯡꯖꯤꯟꯈ꯭ꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯇꯥꯗꯣꯖꯣ ꯃꯇꯝꯁꯦ ꯊꯦꯡꯂꯤ ꯈꯨꯟꯖꯤꯟꯗ ꯅꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯁꯍꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯔꯛꯅꯕ ꯇꯧꯕꯤꯔꯣ꯫ ꯍꯣꯏ ꯍꯣꯏ ꯏꯕꯨꯡ ꯊꯣꯔꯛꯂꯒꯦ꯫ ꯑꯃꯨꯛ ꯃꯆꯥꯒ ꯅꯨꯄꯤꯒꯤꯗ ꯑꯣꯟꯁꯤꯜꯂꯤ ꯗꯣꯖꯣ꯫ ꯂꯦꯝꯕ ꯍꯩ ꯃꯃꯥ ꯆꯠꯅꯕ ꯇꯧꯁꯤ ꯈꯨꯟꯖꯤꯟꯗ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅꯦ꯫ ꯍꯣꯏ ꯆꯠꯂꯁꯤ꯫ ꯑꯗꯨꯗꯤ ꯏꯃꯥ ꯏꯕꯦꯜ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯆꯠꯂꯣ ꯆꯠꯂꯣ
ꯅꯥꯗ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯊꯧꯖꯥꯜꯒ ꯂꯣꯏꯅꯅ ꯗꯣꯖꯣ ꯏꯕꯦꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕ ꯈꯨꯡꯒꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯅꯧꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯍꯧꯋꯤ꯫ ꯋꯥꯕ ꯌꯥꯕ ꯋꯥꯖꯔꯛꯂꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯆꯥꯒꯤ ꯃꯄꯥꯜ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯁꯅꯨꯗ꯫ ꯁꯤꯅꯤ ꯏꯆꯥ ꯁꯦꯝꯕꯗ ꯄꯥꯝꯃꯨꯕ ꯂꯩꯒꯅꯨ, ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯔꯕꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅꯁꯨ ꯁꯣꯏꯗꯅ ꯎꯕꯤꯒꯅꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗ ꯊꯣꯛꯂꯔꯤ꯫